अहंबदा मरोइबा पाउसिंग पिजरी Education Minister na State Sing Union Territory Singi Mahiroi Singbu Aso Engam Thoktanaba Kudakta Thabok Paikhatnaba Khangalakre Haukiba sahi taramatoirom asida state amagi sakhotpagi yanglin saru oiriba infrastructure amasung energy gi lamda akanba mieng changli PM Modi Chamaga Nishu Humdai Suba Battalion CRPF ki Marifu Taruk Suba Rising Day Pangthokre Amadi Bihar ki Chief Minister Nitish Kumar na state adugi journalist singda thagi lupa lising tara manga ge pension piragani haina lauthokre Mami TV na sandok sariba makhal makha thorong kaya gi manungda Manipuri gi pau mieng tabiram liba iramdam asida khunda minariba ireisa singbu SINGAMAYUM SAMINA sekna taramna okjari mapung oiba pau sing mayam punna mieng taminase Education Ministry na State Sing Union Territory Sing pumna makta mahiroi singbu aso engam thokhandanaba amade makhoi gi yaifanaba khudakta thabok paikhatnaba khangalakre hairi pau gi likhul amagi matung ina masigi manungda school singi safety gi thawong sing sungsoi soidena yengsinba amadi national gi oina safety coach singi matung ina angang singda fanghaliba khudong saba sing emergency gi matamda khudong thiba kaya mayoknabagi damak mahiroi sing amade staff sing training piba amadi counseling na singba pangthok tuna angang singbu psychosocial support piba na chingba yauri Ministry gi warol aduda state sing amadi union territory singna mahiroi singidamak paikhat kadaba thabok thorong kaya gi matangda su palle state ki education department sing school board sing amadi affiliated singna thinthaba tawdana thorang sing adu paikhat naba su ministry na khangalakle Hauki besahi taramatoirom asida Mahaki Lengak na state asida sakhotpagi yangle saru oiriba infrastructure amasung energy gi lamda akanba mieng changli haina Prime Minister Narendra Modi na phongdokre pawgi likhul amagi matung ina Prime Minister Narendra Modi na Mahaki Lengak na Tamil Nadu ke Hithangpham airport amasung lambi thong hena fagat handuna infrastructure sing matamga chuna na sangatpa honari haike Tamil Nadu bu Biksit Bharat Sangatpada maru oiba thodang lawan gadoriba union gi warepo uthokpa oina state aduda amukta oikidriba mawongda chakwa thaurangi thabak sing paikhatle mahak na hai ngasi di lepak sinba thungbada matamga chunaba achauba infrastructure kaya sangatnaba pak sanna khongjang sangsin li haina pau asina makha tarakle Suba Battalion CRPF ki Marifu Taruk Suba Mapok Kumon Pangthokre Thorom asiga mari lainana Fishery Department ka loinana CRPF ki Kangbu loinana punna uchar kaya marom thakre Thorom sing ase saruk Thorom asige saruk ama oina miyoibana hakchang fana lainabagi damak pandamda cycle rally amasu pangthoki Thorom asiga mari lainana Fishery Department ki staff amana phongdorakhibada CRPF ko khusamnaraga uchar thake mamangdasu uwa yanthatpa kaya asina aikhoigi mahausagi khal kaitharakpa asidagi kharadang oirabaso ngakthoknabagi damakta uzar asi thajabane masigi thorom asibu mapung phanabagi damak Fishery Department ki staff singna cooperation PB bagi damak thagat pasu phongdokhe thorom asiga mari lainana CRPF commandant Runda Sharma na phongdorakhibada ngasi pangthokhiba rising day asiga mari lainana ayukta cycle rally amasu pangthoki masi pangthokli bagi maramde mipung khudingmak hakchang phana lainabagi damaktane ek per ma ke naam ki manung chana Fishery Department ka khusam naraga uchar kaya su thake thariba uchar sing asi haunaba hotnabada miyamna su mateng pangbinaba
अपील तौखी। आज के दिन हम जो है सीआरपीएफ का रेजिंग डे सेलिब्रेट कर रहे हैं। 87th रेजिंग डे है ये, और इस अवसर के दौरान हमने सुबह अभी जस्ट साइकिलिंग रैली की है। हम इससे ये मैसेज देना चाहते हैं सभी पूरी जनता को कि फ़िटनेस आपकी सेहत के लिए बहुत ज़्यादा ज़रूरी है। आप बहुत सारे बीमारियों से बच सकते हैं। इसके साथ ही हम अभी जो फिशरीज़ डिपार्टमेंट है हमारा यहाँ पर, उसके साथ हम ट्री प्लांटेशन कर रहे हैं। ये भी मैसेज देना चाहते हैं साथ में कि ट्री प्लांट करने का हमें फ़ायदा क्या, आपने सुना ही होगा जैसे कि एक पेड़ माँ के नाम, तो उसी को सार्थक करते हुए हम आगे बढ़ रहे हैं। और हर जगह कोई ना कोई जो इंस्टीट्यूशन हमको मिलता है, हम उस पेड़ को वहाँ पर लगाते हैं इस आशय के साथ कि वो लोग उस पेड़ की सेवा करेंगे और उसको पनपने का मौका देंगे। ये पेड़ हम किसी इंस्टीट्यूशन के नाम पे ही नहीं, किसी के घर में भी लगाना होगा वहाँ भी। 143 बटालियन CRPF की 85th रेजिंग डे अदुगे मरी लेना कोई जॉइन मास ट्री प्लांटेशन प्रोग्राम अमा फिशरीज डिपार्टमेंट का लोइना तौबनी अना अखोई डिपार्टमेंट एज वेल एज CRPF के डिपार्टमेंट का पुल्लगा तौबनी। CRPF के डिपार्टमेंट से लेमिनरबनिना दे आर वेरी कोऑपरेटिव एंड हेल्पफुल सोई अखोई की सिगी कैंपस से समोइना सुलागा कोइना सुलागा सोशल सर्विस पन्ना तौमिनरगा अखोई की उ थाबनी उ थाबगी प्रोग्राम असी अखोई लोइनबंग हेना खंगनरे होजक्ति फॉरेस्टेशन की लगी डिफॉरेस्टेशन मैम तौगिबनिना हेक्ता एसी था। बिहार के चीफ मिनिस्टर नीतीश कुमार ने स्टेट अदुगी जर्नलिस्ट सिंह थागी लुपा 15,000 की पेंशन पीरगनी हाइना लाउथोखरे हाइरी। सोशल मीडिया दा थागलपा वरोल अमदा चीफ मिनिस्टर ना हाई बिहार जर्नलिस्ट सनम पेंशन स्कीम की मखादा जर्नलिस्ट अमदा थादा पेंशन की ओइना हाना लुपा 3,000 पिरंबा अदु हौजिक लुपा 15,000 दा हेंगतलगनी। छत्तीसगढ़ की विजयपुर सिक्योरिटी फोर्स का खुद थोकनबदा यामद्रबदा माओइस्ट मरी सिरे हाइरी पाउगी लिखुल अमगी मतुंग इना माओइस्ट सिंह असिबा हक्सांग सिंह फंगबा ngamkre हाइरी सिक्योरिटी फोर्स ना थौदोक थोकपम अदुदगे सेल्फ लोडिंग राइफल यावना अतै खुलाई क्यासु फागतपा ngamle हाइरी। डिस्ट्रिक्ट अदुगी खा नोंगचुप थंगबा सरुकता माओइस्ट सिंह लेरे हाइबगी अककनबा पाउ फंगबदगे सिक्योरिटी फोर्स की अपुनबा कांगबु अमना थीबा हुंबगी थबक चथबदा थौदोक अदु थोखिबने। ngarang numidag फावबदा सिक्योरिटी फोर्स अमसुंग नेक्सलाइज सिंगना मरक मरकता नोंमै कापनाखि हाइरी। सिक्योरिटी फोर्स ना मफम अदु कोइसिनदुना पाक सना थीबा हुंबगी थबक चथखि। बन महोत्सव की सरुक अमा ओइना प्लांट ट्रीज सेव ट्रीज हाइबा वखलोंदा वंगू लंखाई फॉरेस्ट ऑफिस ना अफबा मखल की योंगचाक चार सिंह मियाम दे येंथोखिबगा लोइनना वांगजिंग खुनौ की लाइबुंगी अकोइबदा योंगचाक चार सिंह थाखरे। थौबाल फॉरेस्ट डिवीजन की मखादा लेरिबा वंगू लंखाई फॉरेस्ट ऑफिस अमदे बाजार बोर्ड कमिटी BBC वांगजिंग खुनौ न सुगनु AC की मनुंगदा लेबा कक्सिंग खुनौ उमाथेल पंगनताबी वंगू चारेल वांगजिंग खुनौ की मियामदा चाही अहुमदा पानबा अफबा मखल की योंगचाक चार सिंह अदो वंगू लंखाई फॉरेस्ट ऑफिस ता येंथोखिबने। तुंगदा बाजार बोर्ड कमिटी BBC वांगजिंग खुनौ की प्रेसिडेंट इमोतोंबना लुचिंगदुना इमा लांगजिंग नुबी की लाइबुंगी अकोइबदा योंगचाक चार सिंह थाखि हाइरे। मणिपुर पुलिस ने मियोई अनि यामलबा ड्रग्स का कोनना फारे हाइरी। मणिपुर पुलिस कंट्रोल रूम न थादोर पवरोल अमगी मतुंग इना सिक्योरिटी फोर्स ने चुराचांदपुर डिस्ट्रिक्ट के बैगंग PS मनुंग चना लैबा सेकेंड खुलदगी थीबा हुंबगी थबक चथबदा मियोई अनि किदगी ड्रग्स सिंह अदो फागत पंगमखिबनी हाइरी। फारबा मियोई अनि अदुदे पीटर हॉकिप सही कुंट्रागा माथोय थादौ बैंक सिंगत अमदे हुनखोलान हॉकिप सही कुनगा हुमदोय सांगलै बैंक मोलनोम विलेज तगिनी मखोइदगी तोंगान तोंगान बा सपोन केप 153 हापलगा पुरकपा ब्राउन सुगर फागत पंगमखि हाइरी।
Manipur Police Control Room na thadorok pa cherol amagi matung ina National Highway 37 Imphal Jiribam lambida lamdam asigi tangai fadana nongmada changdaba yadraba pochai puduna lakpa gari saniga humputaraga manga hairiba lambi asida apanba yaudana pusilakre makhatana pochai pusilakpada khudong thiba thoktanabagi damak singnaningai oiba mafam singda security force na akan basaksin thawang sing lokhat ke Manipur district pumna makta pamdabo thodok thoktanabagi damak ching amasung tamda punna sequence samaga taramathoi hangduna achat awok sing sek chathaki hairi amaromda Manipur police traffic rule na thugaiba amasung registration certificate documents sing yaudaba number plate naptaba gari kun manga detain tauki amade gari 19 dagi tintat film glass lokthok hanke hairi World Meetei Council WMC Tripura State Unit na sinduna Agartala da leiba Sukanta Academy Hall the signing star second facilitation ceremony lising ani kun mga gi thoram mapung fana pangthokre thoram adu State Tripura da leiba Meetei Mahiroi class 10 amadi 12 hawa da leiba Mahiroi kuntra mga amade tongan ba field da leiba myoi ahumda pukning thauna thogattuna Pukning thogat pa oina taramna okpaga loinena khudol sing piduna taramna mapung fana ong pangthoke thoram aduda Tripura Medical College ke principal Dr. Takhelambam Arindam Datta WMC Tripura State Unit ki president Haukhom Bankim Singha former Transit cricketer 11A coach BCCIA ge Mayangbam Tapas Kanti Singha social activist Mayangbam Nilamani Singha Amadi Royal Meetei Council CEC gi Vice Chairman Singsubam Navakumar Singna Mathang Sitna Sig Guest President Special Guest Amadi Guest of Honor Oina Saru Yake Thoram Adu Haudokpa Oina Thorongi Chief Guest ki Dr. Takhelambam Arindam Dattana Maira Sukhatuna Thoram Adu Haudoke Matung Manipur gi Saknairaba retired SRSP Posangun Sonamani Singh IPS Amadi Theater Guru Ratan Thiamna Laikhidabada Minute Ani Tuminna Leptuna Awawa Phongdoke Matung Manipuri Cultural Jagoi Ama Utuna Thorom Makhatana Sathake Thorom Aduga Mari Lainana Tripura Medical College ke Principal Dr. Takhelambam Arindam Dattana Haikibada Ngasigi Yaifaraba Thorom Asida Saru Yawa Phangbagi Damak Thagatpa Phongdok Chari Haina Ahanbada Panke WMC na Phongdo Iba student Pangthok Liba student Singe Thorom Ase Yamna Fawa Khongthang ni Haina Su Phongdoke Angang Singbu Matik Sana Sembi ba haibasi parents amadi society ki achoba thodang lei Haina Su wapom kaya phongdoke President ki warol piraduna Bankim Singhana haikibada ngasi thorom asida langbirakliba oza sing satra guardian sing saruk yabibagi damakta so apen wa phongdoki loinana zeridagi paumi sing lakpiduna news coverage tawbiduna program asibu mapung phahan bagi damakta thagat pa phongdoke thorom asibu mapung phahan bibada mateng lobi khibak pai punamaksu thagat ki amadi organization gi makai dagi pumnamak so thagat pa phongdorakle guest of honor oina saruk yakiba social activist Mayangbam Nilamani Singhana Asumna Hai Mamangi Matamda Meitei gi fam paiba mi kaya ama leirami adubo hauzik kaya ubo phangre amadi award phangliba amadi phangriba satra singda marik chumba Meitei mayek Meitei language Meitei gi maramda kupna khanghan biyo Meitei samaj bu ningsingba Meitei ima bu nungsibiyo haina so haike guest of honor oina saru yakiba World Meetei Council CEC gi Vice Chairman Singsubam Navakumar Singna haikibada Manipur State asida mamang chahi lesing ani kulhumdoi gi megi tarik ahumdage haurakliba lan asida WMC na yamna wazake masida aikoina kari tawba yabage haibadu khanaraba matungda Supreme Court ta appeal tawbadagi mainland India singna tapna Meitei na lande haiba Khanglakibani haina wafam kaya thamke thoram loi silakpada afaba mairoi sing amadi masak naiba myoi singda citation case prize amadi appreciation certificate sing khusinaki amasung pukning thogat ke cultural gi thoram kaya su pakthok tuna thoram adu mapung fana loi sinke the parents or the family members or the society in their absence. My father was lucky to get their family support. Otherwise, you think in that era of 1960s, anyone is already told about this, about those era.
In that era, in 1960s, a kid from a remote village like Berimura or Bountia. I am telling remote those days. I think Dinopolis will be agreeing with that with me that there was no conveyance, proper conveyance from Agartala to Bountia or communication, proper communication. Begisina ani suba program ko iduribani ado mayam da ina hajalingi asumna tawna mayamna akhoi la pila legidana mayamna akhoi program sibu mapung phanbi base pathang da su mayamna asumai na tawna maya akhoi program sibu success ohindi na tama ina hajali ado ngasi program asida Meetei devi mayamna Habdi help Shin Kamde, Kali Kamde, according to the program city culture. Mainly the lady Bakamu Su or a Kali, Meetei Tasina La or a Kalam. Although Supreme Court in the very highest court today, Supreme Court Pala Kayamani, some Kisam Maduri apilna asidi madu punamak mainland leriba ikoi media kaya so media house kaya so masiu manung dalai be chel se khawai ko kwai ko muda kai haini mapuina officer lo yujai doctor engineer lo yujai natega ati atu pada afawa toba lo yujai oyo mutunda Meetei bunjing Meetei samaj bunjing Meetei ma bunjing Meetei lo bunjing Meetei meyesu kena tahu bunjing batam asli ai imano na yang sempurna tinde rekha itu na koi ki literature le jadone Aroibada maroiba pau amuka hana bizari. Education Ministry na State Sing Union Territory singe mairoi singbo aso engam thokhandana bagidama khudak ta thabak paikhatna ba khangalakre. Haukiba sahi taramathoirom asida state amagi saukhatpagi yanglen saru oiriba infrastructure amasung energy gi lamda akanma mieng changli PM Modi Samaga nifu humdoi suba battalion CRPF ke marifu taruk suba mapokumon thauram pangthokre Bihar के चीफ मिनिस्टर नीतीश कुमार ने स्टेट अदुगी जर्नलिस्ट सिंह थागी लुपा लिसिंग तरा मंगा के पेंशन पीरगनी हाइना लाउथोख्रे Haziki oinadi Mami TV ne sandok saba Manipuri pau matang asida losinjari makha taba Mami TV ne sandok saba makhal makha kaya gi thauram sing mieng tabiduna lebiyo